hꯧꯖꯤꯛ ꯐꯥꯎꯒꯠꯇ꯭ꯔꯤꯕꯣ? ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ. ꯌꯥꯔꯦꯁꯦ ꯑꯝꯇ ꯍꯧꯒꯠꯂꯣ. ꯅꯨꯄꯥꯅ ꯌꯥꯝꯅ ꯌꯥꯍꯧ ꯊꯦꯡꯉꯗꯤ ꯌꯥꯔꯣꯏ. ꯋꯥꯃꯟꯕꯩꯅꯤꯅꯦ. ꯑꯗꯣ ꯉꯔꯥꯡ ꯀꯩꯝꯇꯁꯨ ꯍꯥꯏꯔꯝꯗꯅ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣꯕ? ꯑꯩꯈꯣꯏ ꯄꯂꯦꯝꯗꯣ ꯂꯥꯛꯁꯤꯜꯂꯛꯄ ꯑꯗꯨꯒꯤꯅꯤ. ꯍꯧꯒꯠꯂꯣꯀꯣ, ꯑꯩ ꯊꯕꯛ ꯑꯝꯇ ꯇꯧꯔꯛꯈꯤꯒꯦꯕ. ꯇꯜꯂꯦ, ꯉꯝꯃꯔꯣꯏꯒꯣ. ꯍꯣ ꯗꯗꯥ ꯅꯨꯡꯁꯤꯕꯧ, ꯍꯧꯒꯠꯂꯣꯕ. ꯃꯇꯝꯁꯦ ꯊꯦꯡꯉꯦꯕ. ꯑꯩꯈꯣꯏ ꯃꯥꯅ ꯀꯧꯔꯤ, ꯊꯝꯃꯦꯀꯣ. ꯂꯥꯡꯂꯦꯟꯁꯨ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯦ. ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯇꯨꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ. ꯅꯣꯡꯉꯥꯜꯂꯦ ꯂꯥꯡꯂꯦ, ꯅꯨꯃꯤꯠ ꯇꯥꯔꯦ ꯂꯥꯡꯂꯦ. ꯂꯥꯡꯂꯦꯟ ꯉꯥꯛꯇ ꯉꯥꯏꯔꯛꯇꯣꯔꯤ. ꯁꯨꯅꯤꯇꯥꯅ, ꯍꯣꯏ ꯌꯥꯔꯦ, ꯑꯌꯨꯛꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯗꯤ. ꯍꯧꯒꯠꯂꯣ, ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯇ꯭ꯔꯤꯉꯩ. ꯂꯥꯡꯂꯦꯟꯒꯅꯦ ꯂꯣꯏ ꯆꯥꯏꯅꯤ ꯍꯧꯖꯤꯛ. ꯍꯦꯛꯇ ꯇꯥꯔ ꯂꯩꯔꯝꯅꯦꯕ. ꯏꯃꯥ, ꯅꯪ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯑꯗꯨꯝ ꯍꯦꯛ ꯁꯦꯟꯅꯔ ꯂꯩꯕ꯭ꯔꯣ? ꯉꯥꯡꯉ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ. ꯁꯠ ꯍꯧꯒꯠꯂꯣ. ꯑꯣ ꯍꯧꯖꯤꯛꯇ ꯏꯇꯨꯅ ꯍꯧꯗꯣꯛꯑꯝꯕꯒꯤꯅꯦ ꯍꯧꯒꯠꯂꯒꯦ. ꯃꯉꯥꯜꯁꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯤ. ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ? ꯌꯥꯔꯣꯏꯗꯣꯔꯤ. ꯂꯥꯏꯅꯥ ꯐꯖꯅ ꯍꯦꯟꯖꯤꯜꯂꯛꯇꯣꯔꯤ. ꯂꯥꯡꯂꯦꯟꯗ ꯐꯖꯅ ꯉꯥꯎꯔꯤ ꯏꯆꯥꯁꯦ. ꯀꯌꯥ ꯃꯒꯨꯟ ꯂꯩꯕꯖꯥꯠꯅꯣ ꯑꯝꯇꯕꯨ ꯈꯪꯅꯤꯡꯈ꯭ꯔꯦꯗ. ꯃꯉꯥꯜꯁꯨ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯔꯝꯃꯒ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ. ꯅꯨꯄꯤ ꯀꯣꯏꯕꯁꯤꯗꯤ ꯋꯥꯅꯤ ꯋꯥꯖꯥꯅꯤ. ꯅꯨꯡꯉꯥꯏꯌꯦꯒ ꯈꯟꯕ ꯌꯥꯗꯦ. ꯍꯦꯛ ꯁꯦꯟꯅꯍꯧꯗ꯭ꯔꯕ ꯑꯗꯨꯗ ꯃꯥꯏ ꯊꯣꯛꯄ ꯍꯦꯛꯇ ꯇꯧꯔꯝꯃꯤꯕ. ꯉꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯗꯣꯏꯖꯥꯠꯅꯣ? ꯁꯨꯅꯤꯇꯥꯁꯨ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯉꯛꯂꯤ. ꯏꯕꯨꯡꯉꯣ, ꯅꯪ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯔꯣ? ꯍꯣꯏ ꯃꯥ, ꯆꯠꯇꯣꯏꯅꯤ. ꯁ꯭ꯀꯨꯜꯁꯤꯅ ꯑꯃꯨꯛ ꯆꯠ ꯑꯃꯨꯛ ꯂꯦꯞ, ꯅꯪ ꯃꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯤꯁꯦ. ꯑꯃꯨꯛ ꯍꯧꯔꯛꯑꯕ? ꯀꯔꯤꯅꯣ ꯍꯧꯕꯗꯤ? ꯅꯃꯥ ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯆꯨꯝꯗꯕ꯭ꯔꯣ? ꯀꯅꯥ ꯆꯨꯝꯗꯦ ꯍꯥꯏꯈ꯭ꯔꯒꯦ? ꯁ꯭ꯀꯨꯜꯗꯣ ꯆꯠꯂꯗꯤ ꯅꯨꯡꯇꯤꯒꯤ ꯆꯠꯄ ꯌꯥꯗ꯭ꯔꯣ? ꯑꯗꯨꯗꯤ ꯅꯠꯇꯦ. ꯅꯣꯡ ꯇꯥꯅꯤꯡꯗ ꯇꯥꯕꯗꯣ ꯑꯗꯨ ꯍꯦꯛ ꯃꯥꯜꯂꯦ. ꯁ꯭ꯀꯨꯜ ꯈꯨꯆꯠꯇꯨꯐꯥꯎꯗꯤ. ꯏꯃꯥ, ꯌꯥꯝ ꯀꯟꯅ ꯉꯥꯡꯁꯤꯜꯂꯛꯑꯅꯨ. ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯒ ꯌꯥꯎꯔꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ. ꯑꯆꯨꯝ ꯑꯆꯨꯝꯕ ꯍꯥꯏꯔꯗꯤ ꯇꯥꯅꯤꯡꯉꯣꯏꯌꯦ. ꯅꯪꯒꯤ ꯅꯀꯣꯛꯇꯨꯗꯅꯦ ꯑꯐꯕꯗꯣ ꯑꯃꯠꯇ ꯍꯦꯛ ꯈꯟꯕ ꯉꯝꯗꯦꯗꯣ. ꯆꯠꯂꯝꯗꯥꯏꯁꯤꯗ ꯏꯃꯥ, ꯋꯥ ꯉꯥꯡꯐꯝ ꯂꯩꯇ꯭ꯔꯕꯣ? ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ. ꯍꯣꯏ, ꯌꯥꯝ ꯉꯥꯡꯅꯤꯡꯉꯗꯤꯅꯦ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯐꯖꯅ ꯉꯥꯡꯅꯔꯁꯤ. ꯃꯤ 3-4ꯁꯨ ꯌꯥꯎꯍꯜꯂꯛꯀꯦ. ꯋꯥ ꯉꯥꯡꯕꯗꯤ ꯍꯩꯔꯦꯅꯦ. ꯅꯆꯤꯟꯗꯣ ꯁꯨꯛꯂꯦꯞ ꯍꯦꯛ ꯂꯦꯞꯇꯦꯕ. ꯁꯤꯅꯤ ꯏꯃꯥ ꯂꯧꯕꯒꯤ. ꯏꯃꯥꯁꯨ ꯋꯥ ꯉꯥꯡꯕꯗ ꯁꯨꯛꯂꯦꯞ ꯍꯦꯛ ꯂꯦꯞꯇ꯭ꯔꯤꯗꯨꯗꯤ. ꯑꯩꯅ ꯊꯣꯛꯆꯧꯔꯒꯦꯗ, ꯉꯥꯡꯅꯕ ꯉꯝꯄꯣꯠꯇꯦ. ꯊꯣꯛꯈ꯭ꯔꯣ, ꯒ꯭ꯌꯥꯟ ꯇꯥꯅ ꯑꯝꯇ ꯂꯣꯏꯁꯤꯜꯍꯧꯒꯦ. ꯁꯨꯅꯤꯇꯥꯁꯨ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯃꯉꯥꯜꯒꯤ ꯐꯣꯟꯗ ꯔꯤꯡ ꯑꯃ ꯂꯥꯛꯂꯤ. ꯃꯉꯥꯜꯁꯨ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ. ꯂꯥꯡꯂꯦꯟ, ꯗꯥ, ꯅꯪ ꯀꯣꯂꯦꯖ ꯆꯠꯇꯣꯏꯔꯣ? ꯆꯠꯇꯣꯏꯅꯤ. ꯉꯁꯤ ꯂꯥꯛꯇꯣꯏꯔꯣ? ꯉꯁꯤꯗꯤ ꯂꯥꯛꯑꯔꯣꯏꯒꯦ, ꯊꯕꯛ ꯈꯔꯁꯨ ꯂꯩꯕ. ꯑꯣꯐꯤꯁ ꯐꯥꯎꯗ ꯌꯧꯔꯛꯈꯤꯒꯦ. ꯑꯣ, ꯌꯥꯝ ꯐꯩ. ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ? ꯀꯣꯂꯦꯖ ꯆꯠꯀꯦꯅ ꯂꯣꯏꯁꯤꯜꯂꯤꯌꯦ. ꯐꯖ ꯆꯠꯂꯨꯀꯣ. ꯅꯨꯄꯥ ꯅꯍꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯨ. ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯕ ꯑꯗꯨꯝ ꯁꯥꯎꯔ ꯌꯦꯡꯉꯨ. ꯏꯁ, ꯑꯩꯕꯨ ꯅꯨꯄꯥꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯕꯩ ꯃꯑꯣꯡꯗ. ꯗꯗꯥ, ꯅꯪꯁꯦ ꯑꯗꯨꯝ ꯎꯅꯤꯡꯉ ꯂꯩꯔꯦꯕꯣ. ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯍꯤꯡꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ. ꯂꯥꯡꯂꯦꯟ, ꯑꯩꯁꯦ ꯅꯪꯒꯤꯅꯤ. ꯊꯃꯣꯏꯁꯦ ꯅꯐꯝꯗ ꯁꯤꯟꯅꯈ꯭ꯔꯕꯅꯤ. ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ. ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯅꯨꯀꯣ. ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯈꯪꯅꯔꯝꯃꯦꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ. ꯃꯥꯒ ꯑꯩꯒ ꯁꯨꯝ ꯅꯨꯡꯁꯤꯅꯕ ꯈꯛꯇꯅꯦꯕ. ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯃꯔꯤ ꯂꯩꯅꯗꯦꯕ. ꯂꯥꯡꯂꯦꯟ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ. ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ. ꯅꯪꯒꯤ ꯆꯝꯕ ꯊꯃꯣꯏ ꯁꯦꯡꯕꯅ ꯇꯧꯗꯨꯗꯅꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯤꯁꯦ. ꯐꯔꯦ, ꯀꯣꯂꯦꯖꯇꯣ ꯐꯖꯅ ꯆꯠꯂꯣ. ꯑꯩꯁꯨ ꯑꯣꯐꯤꯁ ꯐꯥꯎꯗ ꯌꯧꯔꯛꯈꯤꯒꯦ. ꯍꯣꯏꯗ. ꯐꯣꯟꯗꯣ ꯍꯦꯛ ꯊꯝꯈꯤꯕꯒ, ꯏꯃꯥ ꯏꯄꯦꯝꯃ, ꯅꯨꯄꯤ ꯀꯣꯏꯕꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯤꯅ. ꯀꯗꯥꯏꯗꯅꯣ ꯈꯪꯗ꯭ꯔꯦ. ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏꯁꯤꯕꯣ. ꯑꯩꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦꯗ. ꯑꯣꯐꯤꯁ ꯐꯥꯎꯗ ꯌꯧꯔꯛꯈꯤꯒꯦ ꯍꯥꯏꯁꯤꯅꯤ. ꯃꯁꯤꯗꯅꯤ ꯅꯨꯄꯤꯁꯤꯡꯁꯦ ꯄꯪꯉꯤꯅ ꯍꯥꯏꯁꯦ. ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯥꯡꯂꯦꯟꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ. ꯀꯅꯥ ꯂꯥꯛꯇꯨꯅꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗꯤ ꯊꯥꯗꯠꯄ ꯉꯝꯃꯔꯣꯏ. ꯃꯉꯥꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯁ꯭ꯀꯨꯜ ꯂꯣꯝꯗ ꯂꯥꯛꯂꯤ. ꯁ꯭ꯀꯨꯜꯗꯁꯨ ꯃꯉꯥꯜ, ꯔꯣꯁꯟ, ꯁꯨꯅꯤꯜ ꯑꯃꯠꯇꯁꯨ ꯀꯧꯅꯗꯦ. ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯩ. ꯃꯉꯥꯜ, ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯝꯇꯁꯨ ꯀꯧꯅꯗꯦ. ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ, ꯃꯣꯏ ꯑꯅꯤꯁꯨ ꯃꯣꯏ ꯑꯅꯤ ꯊꯣꯛꯄ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯅꯨꯄꯤ ꯎꯅꯤꯡꯕ ꯍꯦꯟꯃꯟꯕꯩꯅꯤꯀꯣ. ꯍꯦ ꯅꯨꯄꯤ, ꯇꯥꯏꯕꯪ ꯁꯦꯝꯂꯛꯄ ꯄꯨꯝꯅꯃꯛꯇꯒꯤ ꯅꯨꯄꯤ ꯅꯣꯏꯒꯤ ꯄꯋꯥꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩ. ꯃꯤ ꯑꯃꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯣꯜꯍꯟꯕꯁꯨ ꯉꯝꯃꯤ. ꯈꯪꯗꯦꯗ, ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ. ꯑꯩꯈꯣই ꯑꯍꯨꯝꯁꯦ ꯁꯥꯎꯅꯕꯁꯨ ꯅꯠꯇꯦꯕ. ꯈꯤꯇꯪ ꯋꯥꯔꯧꯅꯕꯩꯅꯦꯕ. ꯑꯃꯨꯛꯇꯪ ꯀꯧꯅꯔꯗꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯇꯥꯗꯣꯏꯅꯦꯕ. ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗ꯭ꯔꯦꯗ. ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ?
Priyana Noi hero do ngasi longba la oidro Langlin ngasi di la oina hai ma office at ki thabak su yam chilin hai Bemana mi macha di afaba nu pam phang kre ko Langlin Yari noi ni gi su phangin di noi ni gi di longba la oina hai bro Priyana Ho thabak chile ngasi di ngamaroi Bemana Masigi nu pa homse chap mana na chin bra khang di ba la ngana gari ma pura la ni Langlin khang dra ke hai du nu Priyana so khang ra no Namidangi matam ni chak tok paloranga mangal phamung na changakli phone du lam du na Langlin na phone torakli Nada How Kasi nang udabasa yang wai mo Ay su nang uningi yada bai tawrini Ado kinong tangi Hango Dana tawri tabak sa kay tabak no Kuna hai dui ni Nang nahi kay kuyum da laga Surprise oi dui ni Da How ne Wakra nga ngo ba Ay nasu nga ngali Khang di da lang ni Punsi sa kamay taw dui no Kari boyok dui no khang di Nang kidaw rage Nahan kay kasumana de Kaisyo taw di da Nang iwakal no iram ni Kinong taw mamali da Kaisyo taw di haraga Nang suba Ibani sa kay gumba thungnan tradi kamdaw ni Kaidaw ay thungnan roy no Nang natopa no pada na yung pala su ne Ay di nang bulaw mangam ni Maram di ay di nang butang ay siya nanusi Atopa no pada di ay di yung paloy da Langlin nang suwara man ni Potaro Hoy Ado nusi bim ta tawro ba tumbiya na ba Langlin sai kai tawrakli Mai chinge Langlin Kai mai chingi no Nangi chimbal do na connection tawrak pai ni As thami jo Asal na phone tham na kre Mangal na Kai noi toy simo Gyan mi ga tadre da Ay na tawri ba thabak simo chumi bra Natraga lali bra Ay sa fo khang zadre Oidaba wa amadagi oidaba mayam ama Adusu nungsibagidamag Masina kari am oirakpa Aigi sahi si tripod Aduga Langlin na kulumdoy kumari suramani Pakhang ariba na nupi soy na onglo badi aranga Ay na kaidawagi yaroy Hera nupa na bo Maray na thokpong lakchani Nuksiri thok loro loy Matam di samsamaw kiba na kanabu sungay ramdi Aikoy miyoy ba kaktana matam mabu ngay ba ni? Nong mo kolesta Langlin Priya Bema wari sanari. Priyana. Langlin. Kaya ge. Noi hero do kamay tawri ge. Adum lay ri kaino. Bema na. Aikoy na haidi wari watay do karamba process na lay ge hai ba? Langlin na. Khang di na. Thabak chile ga adu tawri ga. Adum tawro lay ri. Ado namidang suwari dum sani Priyana Aikoy gi sune adumay tawra lay ri Bema na Samay tawra se Nong ma noy gi do kawro Aduga sa amta khang na thok se Langlin na Hoy ne adu di yam phayi Priyana Aduy di samay tawra se Hanak la iba Sunday se sidoy tawra se Bema na Adu na farani Moisu Sunday numit ina free wera mani Langlin na Adugi numit to doin torase Pau pinakro soina dabi Numidangi matam ni Mangal so mapa mamaga chak chaminari Thauba na wahau dorakli Ibungo Baba wa hegi ko muna tau Hoy baba Hojik tinang si ilben lo silakli Duyab kaba sa hudorabani na Nasagi na thauda pong chong Tuition sisu tong nuba torase Kuya balang masu kara thado Larik tamay unsilo Matam se kuya udo bani ko Hoy baba Ay susiday di kana ho na raw daw ni Larik paranga ahing tum na biharo daw ni Sunita na Para ni yam na larik to Ahing ga to maroy ba Phone wari sabada to maroy Larik ko pa ni om chum daw ri Ima ay na tawbo kudingi ima na yung silisa kay gino Kari di yung silagi Nang na tawbo tabak po kari gi kangoy doy no Ay na ay sa lalam bro Lan gira chung gira yung simbiyo hay di Ay tukpo tawgi yung
ꯇꯧꯔꯅꯤ ꯏꯁꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯌꯦꯡ ꯁꯣꯏꯔꯛꯑꯒꯅꯦ ꯅꯃꯥꯏꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯊꯧꯕꯅ 이봉어 바바기디 12기 리절트ꯁꯤ ꯈꯔ ꯋꯥꯡꯅ ꯐꯖꯍꯜꯂꯣ 바바ꯒꯤ ꯑꯄꯥꯝꯕꯁꯤ ꯅꯪꯅ ꯊꯨꯡꯍꯟꯒꯗꯕ ꯍꯣꯏ 바바 이마ꯒꯤꯗꯤꯅꯦ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗꯣ 이사나 ꯒ꯭ꯌꯥꯟ ꯇꯥꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯃꯥꯅ ꯄꯥꯝꯃꯤꯁꯤ ꯑꯩꯕꯨ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕꯩ ꯇꯥꯏꯞꯇ ꯃꯉꯥꯁꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯐꯃꯨꯡꯗ ꯆꯪꯉꯛꯂꯤ ꯐꯣꯟꯗꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯤ ꯂꯥꯡꯂꯦꯟꯒꯤ ꯃꯤꯁꯀꯣꯜ 7 ꯂꯩꯔꯝꯂꯤ ꯂꯣꯏꯔꯦꯗꯅ ꯏꯁꯧ ꯑꯃ ꯂꯩꯔꯦ ꯇꯧꯔꯤꯁꯤ ꯃꯉꯥꯜꯅ ꯂꯥꯡꯂꯦꯟꯅ ꯐꯣꯟ ꯇꯧꯔꯛꯂꯤ ꯂꯥꯡꯂꯦꯟꯁꯨ ꯄꯥꯏꯈꯠꯂꯛꯂꯤ ꯃꯉꯥꯜꯅ ꯀꯩꯅꯣ ꯅꯥꯄꯪꯒꯤ ꯇꯧꯏ ꯇꯞꯅ ꯉꯥꯡꯉꯨ ꯀꯩꯒꯤ ꯇꯞꯅ ꯉꯥꯡꯗꯣꯏꯕ ꯐꯣꯟ 6-7ꯂꯛ ꯇꯧꯕꯗꯨꯕꯨ ꯑꯃꯠꯇꯁꯨ ꯄꯥꯏꯕꯤꯔꯛꯇꯦ ꯅꯪꯗꯨꯕꯨ ꯌꯥꯝ ꯐꯠꯇꯤꯌꯦ ꯂꯥꯡꯂꯦꯟ ꯁꯦ ꯑꯩ ꯐꯖꯅ ꯋꯥ ꯍꯥꯏꯒꯦꯕ ꯌꯥꯔꯦ ꯑꯝꯇ ꯍꯥꯏꯔꯛꯑꯅꯨ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯗꯩꯗꯤ ꯁꯥꯎꯔꯛꯑꯅꯤ ꯅꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯗꯣ ꯑꯗꯨꯒꯤ ꯏꯁꯧꯗꯨ ꯇꯧꯔꯛꯀꯅꯨ ꯀꯩꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯤꯅꯣ ꯐꯣꯟ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯅꯪꯉꯣꯟ ꯇꯧꯔꯤꯗꯨꯕꯣ ꯑꯃꯇꯪꯗꯤ ꯄꯥꯏꯕꯤꯔꯛꯄ ꯌꯥꯏꯗꯅ ꯑꯩ ꯈꯛꯇꯅ ꯅꯨꯡꯁꯤꯕꯅꯦ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯄꯦꯕ ꯁꯨꯛꯇꯣꯛꯄ ꯍꯧꯔꯛꯂꯤ ꯅꯪ ꯑꯩꯕꯨ ꯊꯥꯖꯗꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯍꯧꯖꯤꯛꯃꯛ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯑꯩ ꯅꯪꯉꯣꯟꯗ ꯊꯥꯖꯗꯦꯅ ꯍꯥꯏꯈ꯭ꯔꯕꯣ ꯊꯥꯖꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯗꯗꯥꯗ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯋꯥꯁꯦ ꯍꯥꯟꯅ ꯇꯥꯈꯣꯕ ꯍꯦꯛꯇ ꯏꯁꯧ ꯂꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣꯕ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤ ꯂꯥꯡꯂꯦꯟ ꯑꯩ ꯋꯥ ꯍꯥꯏꯒꯦꯕ ꯃꯨꯟꯅ ꯇꯧꯁꯦ ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯇꯥꯈꯣꯕ ꯍꯥꯏꯌꯨ ꯑꯩꯁꯦ ꯆꯥꯛ ꯆꯥꯔꯨꯕꯅꯤ ꯑꯗꯨꯗ ꯕꯕꯥꯒ ꯃꯃꯥꯒꯅ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯔꯛꯄꯩꯅꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯩꯕꯨ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯖꯗꯕ꯭ꯔꯥ ꯎꯗ꯭ꯔꯕꯅꯤꯅ ꯊꯥꯖꯔꯝꯃꯔꯣꯏ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯃꯤ ꯃꯁꯦ ꯑꯃꯣꯠꯄ ꯍꯧꯖꯤꯛꯇ ꯑꯁꯨꯝꯕ ꯁꯥꯔꯛꯏꯕ ꯑꯩꯅ ꯐꯖꯅ ꯍꯥꯏꯒꯦ ꯇꯧꯕꯗ ꯅꯪꯅ ꯍꯦꯛꯇ ꯊꯥꯡꯗꯩ ꯇꯦꯟꯗꯩ ꯃꯌꯥꯝ ꯀꯥꯞꯁꯤꯜꯂꯛꯏ ꯅꯠꯇ꯭ꯔꯣ ꯀꯞꯄꯨ ꯁꯥꯎꯕ ꯇꯧꯔꯛꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯩ ꯍꯧꯖꯤꯛꯇꯤ ꯁꯥꯎꯕ ꯐꯔꯕꯣ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯗꯤ ꯑꯝꯇ ꯅꯨꯡꯁꯤꯅ ꯀꯧꯔꯛ ꯍꯣ ꯗꯗꯥ ꯅꯨꯡꯁꯤꯕꯧ ꯍꯥꯎꯅꯦ ꯏꯇꯨ ꯅꯨꯡꯁꯤꯕꯤ ꯑꯗꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯑꯝꯇ ꯅꯠꯇꯦ ꯃꯌꯥꯝ ꯍꯥꯏꯌꯨ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯇꯥꯔꯒꯦꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯁꯥ ꯑꯝꯇ ꯈꯪꯅꯒꯦꯅ ꯍꯥꯏꯌꯦ ꯑꯣ ꯌꯥꯏꯌꯦ ꯑꯗꯨꯕꯨꯗꯤ ꯃꯣꯏ ꯍꯦꯔꯣꯗꯨꯁꯨꯅꯦ ꯄꯨꯔꯛꯀꯦꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯈꯪꯅꯁꯦꯕ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅ ꯀꯩ ꯅꯨꯃꯤꯠꯇ ꯊꯦꯡꯅꯗꯣꯏꯕ ꯂꯥꯛꯏꯕ ꯁꯟꯗꯦꯁꯤꯗ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯐ꯭ꯔꯤ ꯑꯣꯏꯔꯅꯤꯕ ꯁꯣꯏꯍꯟꯒꯅꯨꯀꯣ ꯑꯃꯨꯛ ꯁꯣꯏꯔꯗꯤ ꯑꯩ ꯆꯣꯞꯄ ꯇꯜꯂꯦꯕ ꯏꯇꯨ ꯅꯨꯡꯁꯤꯕꯤꯕꯣ ꯀꯩꯗꯧ ꯆꯣꯞꯇꯣꯏꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯈꯩ ꯑꯗꯨꯝ ꯌꯥꯗꯣꯏꯅꯤ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯃꯇꯝꯁꯨ ꯊꯦꯡꯉꯤ ꯃꯇꯝ ꯁꯨꯝ ꯍꯧꯈꯤꯕꯗ ꯁꯟꯗꯦ ꯅꯨꯃꯤꯠꯁꯨ ꯌꯧꯔꯛꯂꯤ ꯃꯉꯥꯜ ꯂꯥꯡꯂꯦꯟꯅ ꯐꯣꯟ ꯇꯧꯔꯛꯂꯤ ꯍꯜꯂꯣ ꯀꯩꯗꯧꯔꯤꯒꯦ ꯁꯨꯝ ꯂꯩꯔꯤꯌꯦ ꯑꯗꯣ ꯄꯨꯡ ꯀꯌꯥꯗꯅꯣ ꯊꯦꯡꯅꯗꯣꯏꯁꯤꯕꯣ ꯄꯨꯡ 12 ꯁ꯭ꯋꯥꯏꯗꯅꯤ ꯑꯗꯣ ꯌꯥꯝ ꯅꯥꯟꯅ ꯂꯥꯛꯑꯣꯀꯣ ꯏꯁ ꯑꯩꯕꯨ ꯌꯥꯝ ꯃꯣꯠꯄꯩ ꯇꯥꯏꯞꯇ ꯃꯣꯠꯂꯦ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯥꯡꯗ ꯆꯥꯡ ꯇꯥꯍꯟꯅꯤꯡꯗꯕ ꯏꯇꯨꯁꯦ ꯅꯨꯡꯁꯤꯕꯅ ꯅꯪ ꯗꯗꯥꯁꯨ ꯑꯩ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯑꯩ ꯍꯣꯔꯦꯟꯁꯦ ꯀꯩ ꯗ꯭ꯔꯦꯁ ꯃꯆꯨ ꯁꯦꯠꯂꯣ ꯍꯥꯏꯅꯣ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯁꯦꯠꯂꯣ ꯐꯖꯔꯦꯅ ꯈꯟꯕ ꯑꯃ ꯇꯜꯂꯤꯆꯣ ꯗꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯛꯑꯣꯕ ꯑꯩ ꯁꯦꯠꯀꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯣ ꯑꯗꯨꯁꯨ ꯇꯅꯟ ꯃꯆꯨ ꯑꯣꯏꯕ ꯑꯗꯨꯒ ꯐꯨꯔꯤꯠꯇꯨꯁꯨ ꯑꯉꯧꯕ ꯑꯣꯏꯅ ꯂꯤꯠꯂꯣ ꯇꯅꯟ ꯃꯆꯨꯒ ꯑꯉꯧꯕꯒ ꯈꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯌꯦꯜꯂꯣꯁꯨ ꯂꯩ ꯔꯦꯗꯁꯨ ꯂꯩ ꯄꯤꯡꯁꯨ ꯂꯩ ꯑꯇꯩꯗꯤ ꯀꯩꯒꯤ ꯈꯟꯗ꯭ꯔꯤꯅꯣ ꯑꯗꯨꯕꯨꯔꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯒꯤꯅꯤ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨꯗꯨꯗ ꯐꯖꯕ꯭ꯔꯥ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯄ꯭ꯔꯥ ꯌꯦꯡꯅꯤꯡ ꯇꯧꯕꯅꯤ ꯏꯁ ꯑꯩꯕꯨ ꯀꯥꯏꯗ ꯉꯧꯔꯤꯕ ꯃꯥꯏꯁꯨ ꯀꯨꯆꯨ ꯉꯧꯔꯤꯗꯨꯗꯤ ꯑꯇꯩꯗꯤ ꯂꯨꯍꯣꯡ ꯂꯣꯏꯔꯦ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯈꯪꯉꯔꯣꯏꯕ ꯍꯤꯡꯆꯥꯕꯁꯤꯗꯤ ꯅꯪꯅ ꯍꯪꯉꯛꯏ ꯅꯠꯇ꯭ꯔꯣ ꯌꯥꯔꯦꯁꯦ ꯈꯪꯒꯦꯕ ꯑꯗꯨꯗ ꯍꯣꯔꯦꯟ ꯁꯣꯏꯅꯨꯀꯣ ꯏꯇꯨ ꯅꯨꯡꯁꯤꯕꯤꯅ ꯍꯥꯏꯔꯒꯕꯨ ꯁꯣꯏꯔꯣ ꯊꯝꯃꯦꯀꯣ ꯊꯝꯃꯣ ꯃꯉꯥꯜꯁꯨ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇꯨꯅ 이루 마이타랑가 나는 로신마 호리 수니타 마차기 가는 정글리 ngasi나 뭉가이나 링되바 이마 거이터롱게 ngasi나 묵케나 나리시보 마라마마디 레이바 말리코 이마다 세잉 하요
ꯃꯉꯥꯜꯗꯣ ꯈꯨꯝꯐꯝꯒ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯁꯛ ꯐꯖꯕ ꯁꯛꯇꯝꯁꯦ ꯎꯠꯂꯨꯒꯦ꯫